Ngasi phamkhiba assembly meepham da opposition MLA singna utkhiba unconstitutional oiba thouong aduna irang asigi matang da house na kupna khana-nabagi tanja manghankhre haina Works Minister Govindas Konthoujam na phongdorakli. Ngasi phamkhiba taraganithoi suba Manipur Legislative Assembly ge mari suba session gi matang da ngasi nitaipa chuthekta leiba DIPR gi office ta pawgi meepham ama pangthokre. Education Minister T.S. Basant Kumar, Health Minister Dr. S. Ranjan, MLA K.S. Joy Kishan, MLA T.S. Santi Amadi, MLA K.S. Ibomcha yauna pangthokiba pawgi meepham aduda Works Minister Govindas Konthoujam na hai Manipur gi hauzik oiriba tangdu leita daba amade charang naba phibam asigi matangda house ta khana-nabagi tanja ama ngasigi assembly meepham aduda phamkhibani adubu laibak thibadi session adu ngasi speaker na haudoktuna phamba haurakpada opposition party gi MLA singna assembly gi chona kanglon gi wangmada laubak khongba tawduna charang naba thokhal lakpadagi leiba ki luraba wafam sing khana-bagi khudong chaba phangankhide Masi yamna laibak thiba amani Congress na pamlibade constitution ki obligation sing na thairaga house asi dissolve tawhalaga state asida PR thambani ngasigi assembly meepham da house ki leader chief minister na commission of inquiry sathariba issue sing asi assembly ki rule na house ta khanaba yadabagi wafam phongdokhi important oiba hojik lairiba state ki issue kaya sing asi numit chuppa ma ngasi si khanabagi adugumba khudung saba ma अखोइना लहोगदबा खुदुंग चाबादो opposition की members सिंगना लहन की रे हैदुना अखोइना यामना आलोचना अखोइना तौजरी अमुक रिज्यूम तौ मतमदसु honorable speaker na hogolaka phambiro haiba phau phamdo when chair da leriba honorable speaker na lepkhalakpa matamda member including the leader of the house phamgadaba masi by convention da lejara poni masi so phamdaba aduna ina thamjaningi basidi asiguma khudong saba kaya singa si manghankhre adugi mathakta congress ra pamlibadi